mayambu ahanamtida warina chumgi maikadiki ikok nona taram noksari akhone ngasisu miyamgidamakta puraka lakchari akhona thajarakpa warida maigi purik warigi kuntramari suba tangka ngasigi tangka asidana warisina amukari kamdoriba habado mayam punamakna wari ase punna taminarasi tabirasi maigi puriki kuntramari suba tangka nahangi tangka adugi losilaka matamdani kungkungse maagi manglanda yamna sathiba wahi kaya mahirammadagi maagse tumthaba yadre masidagi maag yamutun hawgalai aduga heloi labse kadomda leibana haduna maagna thiba thurakpani asumna maana heloi lababu thiba thurakka matam masidani makhoigi lerek adugi machindagi maagi mitasida adum uba ngamlare kari uriba makhoigi lerek adugi iroi loiba labak phawdokpa yaba madugi machin matek amadani maingan gumna irang langba amakha koi pai pai na masi lengna chalibase man urami masi ubadagi kungkhunggi wakal mafam asida karigumba khara leide habase man khange masidagi yamna thuna kungkhung masigi manakta man lakhirami mafam ase man he yukhlaka matam asidadi ngasai koi pai pai ramai bullase mangkhirami madu mangkhibadagi manaksidi leptuna kadomda lekibano kadomda paikibano haduna mana yingli khangni khangi soidanamaki athengba ahingi matam asida karigumba khara horokle karigumba khara tawre habase mana chingnabadi phawe akiba masada karimata phaude nachungba karimata leite akoibasida kungkungna koina chituna ngasaiga thorokleba laklebase kadomdagino kadaidagino haduna khangningbadagi mahagna koithi thiri yengli adabu ngiyaktangdi manaksida karimata leibu udre asumna labuk mai kairom da mahakse adum lai adum challe makhoigi khullasimaksu yum kungna taba habadumakti oidabanina uwadi marang kaina kungna hawi yengdawa masini heli marang kaina hawriba ingkol koiba ngamdabadagi narak mungsong ona leibasu matek ti yam yawi kungkung adum tam challe hanamukti khara songa mate ama yorare masigi mapas yorok matamda kungkungi masada itil saum singase yamna phore masidagi mana khangi mafuma swaida karigumba khara soidan makki tawragani karigumba khara thokani habse mana khangbadagi manak asida mikup na hum singna mahakse tamna jang matamni uwa singi nusisilaka matamda hakchinnaba thengjinabagi makhonche keka lawbiyade mana asira changsilli koirele duni yingi kari thoropno kari lakpno haduni yelibani asumna mana mikupna humsingni yelibase atay amatagi nate ngarang nahan chati bathodo khara thokibasina makhoi kullasimaktada saroi natraga mina sanaba lai thadurli habase mana khangi masidagi mana yengmu thoroklibani khangningba uningba kawbanina asum chalakpada makse narak mongsong amagi manunglomda adum changsilai hojikti mahakpu masig manunglom changsilaknaba mabu laknaba tongana mabu kobadona torori man asum chalakpu khudingi tamnaba akibagi makhulsing ase leptana asum tahalakpasina kungkungi masada hena khaningba uningbasina adum yusilakpani hojikti phanayam changsilakle phanayam yusilakle kungkungbu lambi yamada asum pusilakpadona tori nahalai matam mamada masigi narak mongsong ase ahal singna makhoi macha masusing ase thoktanaba kinaba haduna heloi thoi numidangi matamda heloi thokpani asomna chakanu asomna lakunu habagi wari kayam de lei hojikti masada mahi matik chana haidaba mahi yarab kungdi akibadu karimata phaude adabu mikup asida mahakse nisingmudi pharoi nisinglabasu nongmata magi mitta heloi thokpa heloi thinakibadi amakta phawbu ukiba nate toksu tokdri wakhal mayam ase khanna amuksu maga pullamba heloi labase kadomda leikibino mana makadomna chakibino asisu khanningbasi magi masada phawri asumna asum changchilaka matam asidi yamna ka hena sukiba yamna ka hena mamkiba habado orakle manung asidi mana hana pangna changkibasu leite khangbudi khangi asumna handamukti chingnabana thallaba kungkung yamna chikhinna khongthang asi tamna adum chalai
ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯒꯤ ꯃꯆꯤꯜ ꯑꯁꯤ ꯃꯦꯟꯈꯤꯕꯗꯨꯅ ꯇꯧꯏ꯫ ꯃꯁꯤꯗ ꯀꯨꯡꯀꯨꯡꯁꯦ ꯃꯥꯒꯤ ꯃꯁꯥꯁꯤ ꯐꯔ ꯍꯥꯏꯔꯒ ꯅꯥꯟꯊꯣꯛꯅꯕ ꯂꯤꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯄ ꯂꯤꯊꯣꯛꯄꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯉꯝꯗ꯭ꯔꯦ꯫ ꯀꯨꯡꯀꯨꯡ ꯈꯪꯏ ꯃꯥꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯐꯠꯇꯕ ꯁꯥꯔꯣꯏ ꯂꯥꯏꯅ ꯐꯥꯔꯦ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯨꯔꯤꯠ ꯌꯥꯎꯔꯤꯕ ꯀꯨꯡꯀꯨꯡꯅꯤ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯌꯥꯝꯅ ꯀꯟꯅ ꯐꯥꯖꯤꯟꯈꯤꯕ ꯑꯣꯏꯕꯅꯤꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯤꯟ ꯃꯦꯜꯂꯤꯕꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯗ꯭ꯔꯦ꯫ ꯏꯪꯅ ꯇꯞꯅ ꯃꯆꯤꯜ ꯑꯗꯨ ꯃꯦꯜꯂꯒ "ꯁꯤꯠ, ꯂꯦꯡꯒꯅꯨ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯪ ꯋꯥ ꯉꯥꯡꯒꯅꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯨꯡꯀꯨꯡꯁꯦ ꯃꯥꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯕ ꯀꯌꯥꯁꯤ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯇꯞꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯆꯤꯟ ꯃꯦꯜꯂꯤꯕ ꯃꯥꯕꯨ ꯐꯥꯔꯝꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ, ꯍꯦꯂꯣꯏ ꯂꯥꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯨꯡꯀꯨꯡꯅ ꯏꯪꯅ ꯇꯞꯅ "ꯑꯦ, ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯆꯤꯟ ꯃꯦꯜꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ?" ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯂꯥꯕꯅ "ꯌꯦꯡꯉꯣ, ꯌꯦꯡꯉꯣ, ꯃꯐꯝ ꯑꯁꯦ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ, ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯛꯄ ꯁꯛꯇꯝꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ, ꯃꯈꯣꯏ ꯂꯩꯔꯤ꯫ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ, ꯂꯣꯠꯀꯗꯕꯅꯤ꯫ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯐꯥꯒꯦ ꯌꯦꯡꯉꯣ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯊꯨꯕ ꯇꯥꯔꯕꯗꯤ, ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯐꯥꯅꯕ ꯂꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯋꯥꯕ ꯑꯣꯏꯒꯅꯤ꯫ ꯅꯪ ꯂꯦꯡꯒꯅꯨ, ꯇꯨꯃꯤꯟ ꯂꯩꯌꯨ" ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯍꯦꯂꯣꯏ ꯂꯥꯕꯅ ꯈꯜꯂꯤꯕꯅ ꯀꯨꯡꯀꯨꯡꯁꯦ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨ ꯑꯣꯛꯅꯈꯤꯕ ꯊꯦꯡꯅꯈꯤꯕ ꯇꯥꯔꯕꯗꯤ ꯃꯥꯕꯨ ꯌꯦꯡꯂꯤꯉꯩ, ꯃꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯖꯔꯤꯕꯅꯤ꯫ ꯀꯨꯡꯀꯨꯡꯁꯨ ꯍꯦꯂꯣꯏ ꯂꯥꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡꯗ ꯃꯥꯅꯁꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯤꯠꯇꯁꯨ ꯎꯕ ꯉꯝꯂꯤꯕꯅꯤ, ꯈꯪꯕ ꯉꯝꯂꯤꯕꯅꯤ꯫ ꯁꯟꯅꯤꯟ ꯁꯣꯝꯁꯤꯡ ꯑꯁꯦ ꯑꯗꯨꯝ ꯐꯪꯕ ꯍꯧꯔꯛꯑꯦ꯫ ꯍꯦꯂꯣꯏ ꯂꯥꯕꯅ "ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯁꯦ ꯇꯨꯃꯤꯟꯅ ꯄꯥꯛꯊꯔꯒ ꯂꯣꯠꯂꯒ ꯂꯩꯌꯨ, ꯑꯩ ꯆꯪꯒꯦ" ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯂꯥꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤ ꯇꯥꯕꯗ ꯀꯨꯡꯀꯨꯡꯅꯁꯨ "ꯑꯩ ꯆꯠꯂꯛꯀꯦ, ꯑꯩꯁꯨ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ" ꯍꯥꯏꯗꯨꯅꯗꯤ ꯍꯥꯏ꯫ ꯍꯦꯂꯣꯏ ꯂꯥꯕꯅ "ꯌꯥꯗꯦ, ꯅꯥꯛ ꯂꯩꯌꯨ, ꯃꯁꯤꯗ ꯇꯨꯃꯤꯟꯅ ꯂꯣꯠꯂꯒ ꯂꯩꯌꯨ, ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯦꯡꯕ ꯌꯥꯗꯦꯀꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯨꯡꯀꯨꯡꯁꯨ ꯍꯦꯂꯣꯏ ꯂꯥꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯌꯥꯔꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯂꯥꯕꯗꯤ ꯍꯧꯖꯤꯛꯀꯤ ꯏꯁꯣꯡ ꯁꯣꯡꯂꯕ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯏꯪꯅ ꯇꯞꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯀꯔꯤꯃꯠꯇ ꯂꯦꯡꯗ ꯇꯨꯃꯤꯟꯅ ꯄꯥꯛꯊꯔꯒ ꯀꯨꯡꯀꯨꯡ ꯋꯥꯈꯜ ꯑꯁꯤ ꯃꯣꯟ ꯈꯜꯂꯤ꯫ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯁꯥꯔꯣꯏꯁꯤꯡꯅꯣ? ꯀꯔꯝꯅ ꯊꯣꯔꯛꯂꯤꯕ? ꯑꯁꯨꯝꯅ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯈꯟꯅ ꯃꯍꯥꯛꯁꯨ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯅ ꯌꯦꯡꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯍꯦꯂꯣꯏ ꯂꯥꯕ ꯆꯪꯈꯤꯕꯁꯤ ꯁꯨꯡꯊꯣꯛ ꯊꯣꯔꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯀꯨꯡꯀꯨꯡꯁꯨ ꯍꯦꯂꯣꯏ ꯂꯥꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯃꯤ꯫ ꯍꯦꯂꯣꯏ ꯂꯥꯕꯅꯗꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡ ꯑꯁꯤ ꯈꯪꯗꯕꯗꯒꯤ ꯇꯨꯃꯤꯟꯅ ꯃꯆꯤ ꯑꯃꯗ ꯂꯩꯅꯕ ꯃꯥꯕꯨ ꯍꯥꯏꯔꯝꯕꯅꯤ꯫ ꯐꯅ ꯀꯨꯏꯅ ꯂꯥꯛꯃꯟꯗ꯭ꯔꯕꯗ ꯀꯨꯡꯀꯨꯡ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯁꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯎꯈꯣꯡ ꯈꯔ ꯆꯥꯎꯕ ꯑꯃꯒꯤ ꯃꯈꯣꯡꯗ ꯇꯨꯃꯤꯟꯅ ꯄꯥꯛꯊꯗꯨꯅ ꯐꯝꯗꯨꯅ ꯍꯦꯂꯣꯏ ꯂꯥꯛꯄ ꯉꯥꯏꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯎ ꯑꯁꯤꯒꯤ ꯃꯊꯛꯃꯛꯇꯗ ꯎꯁꯥ ꯑꯃꯗ ꯇꯣꯡꯂꯒ ꯉꯁꯥꯏ ꯃꯈꯩ ꯀꯨꯡꯀꯨꯡꯕꯨ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯑꯃꯅ ꯌꯦꯡꯂꯒ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯀꯨꯡꯀꯨꯡꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ, ꯀꯔꯤꯃꯠꯇ ꯎꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯁꯥꯔꯣꯏ ꯂꯩ ꯍꯥꯏꯕꯒꯤ ꯁꯟꯅꯤꯟ ꯁꯣꯝ ꯐꯪꯕ ꯅꯠꯇꯅ ꯎ ꯃꯊꯛ ꯑꯁꯤꯗ ꯁꯥꯊꯤꯔꯕ ꯁꯛꯇꯝ ꯑꯃ ꯇꯣꯡꯂꯒ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯉꯁꯥꯏ ꯃꯈꯩꯁꯨ ꯎꯔꯨꯗ꯭ꯔꯦ, ꯋꯥꯈꯜ ꯑꯣꯏꯔꯨꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯛꯇꯝ ꯑꯁꯤꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯇꯧꯔꯤꯕ, ꯃꯍꯥꯛꯅ ꯁꯣꯔ ꯀꯟꯅ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯀꯨꯡꯀꯨꯡ ꯑꯁꯨꯝ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯇꯥꯕ ꯍꯧꯒꯠꯂꯛꯏ꯫ ꯃꯍꯥꯛꯁꯤ ꯀꯩꯅꯣꯅꯦ, ꯀꯔꯤꯅꯣ ꯃꯈꯣꯜ ꯑꯃ ꯌꯥꯝ ꯃꯅꯪꯅ ꯇꯥꯏꯅ? ꯀꯔꯤ ꯃꯈꯣꯜ ꯑꯁꯤꯕꯣ? ꯀꯨꯡꯀꯨꯡ ꯑꯗꯨꯝ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯃꯊꯛꯂꯣꯝꯗ ꯃꯥꯁꯦ ꯁꯨꯛꯌꯦꯡ ꯌꯦꯡꯂꯛꯇꯦ, ꯑꯀꯣꯏꯕꯗ ꯑꯣꯏꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯍꯟꯖꯤꯟ ꯌꯥꯝꯅ ꯀꯟꯅ ꯁꯣꯔ ꯍꯣꯟꯕ ꯃꯥꯟꯕ ꯃꯈꯣꯜ ꯑꯁꯤ ꯇꯣꯏꯅ ꯇꯥꯈꯠꯂꯛꯄꯗꯒꯤ ꯀꯨꯡꯀꯨꯡ ꯎ ꯃꯊꯛꯂꯣꯝꯗ ꯃꯥꯒꯤ ꯃꯤꯠ ꯑꯁꯤ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯔꯦ ꯁꯛꯇꯝ ꯑꯁꯤ ꯃꯆꯤ ꯄꯥꯜꯂꯤ꯫ ꯃꯥꯏꯊꯣꯡꯅ ꯁꯥꯒꯤ ꯁꯛꯇꯝꯅꯤ, ꯑꯗꯨꯒ ꯁꯥꯕꯥꯟꯅ ꯃꯤꯑꯣꯏꯕꯒꯤ ꯁꯥꯕꯥꯟꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯀꯨꯡꯀꯨꯡꯁꯦ ꯌꯥꯝꯅ ꯉꯛꯅ ꯀꯔꯤ ꯁꯛꯇꯝꯅꯣ ꯁꯤꯗꯤ?
ꯀꯔꯤ ꯁꯛꯇꯝ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯊꯛꯇ ꯇꯣꯡꯂꯒ ꯂꯩꯔꯝꯕ ꯁꯛꯇꯝ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯃꯈꯥ ꯇꯝꯅ ꯄꯥꯏꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯀꯨꯡꯀꯨꯡꯕꯨ ꯃꯥꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯑꯅꯤꯅ ꯐꯥꯖꯤꯟꯗꯨꯅ ꯅꯝꯈꯤꯔꯝꯃꯤ꯫ ꯀꯨꯡꯀꯨꯡ ꯂꯩꯃꯥꯏꯗ ꯁꯛꯇꯝ ꯑꯗꯨꯅ ꯅꯝꯂꯒ ꯊꯝꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯍꯥꯛꯁꯦ ꯂꯦꯡ-ꯑꯣꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯥꯒꯤ ꯃꯀꯣꯛ ꯄꯥꯜꯂꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯀꯨꯡꯀꯨꯡꯕꯨ ꯆꯥꯅꯕ ꯃꯥꯕꯨ ꯆꯤꯛꯅꯕ ꯇꯧꯈꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯄꯥꯛꯍꯦꯛ ꯉꯝꯗꯦ꯫ ꯀꯨꯡꯀꯨꯡꯅ ꯁꯛꯇꯝ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯃꯥꯅ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤꯅ ꯉꯥꯛꯂꯤ꯫ ꯃꯆꯤꯜ ꯑꯁꯤ ꯀꯥꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯆꯤꯜ ꯑꯁꯤ ꯀꯕꯥꯛ ꯈꯜꯂꯒ ꯃꯈꯨꯠ ꯑꯅꯤꯅ ꯉꯥꯛꯊꯣꯛꯂꯒ ꯊꯝꯂꯤ꯫ ꯆꯤꯛꯄ ꯌꯥꯔꯛꯇꯅꯕ ꯃꯑꯣꯡꯅꯤ ꯇꯧꯔꯤꯕ꯫ ꯃꯇꯝ ꯑꯁꯤꯗ ꯁꯛꯇꯝ ꯑꯁꯤꯅ ꯍꯦꯛꯇ ꯆꯥꯅꯕ ꯃꯥꯕꯨ ꯂꯥꯝꯅꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯀꯨꯡꯀꯨꯡꯅ ꯆꯤꯛꯄꯗꯤ ꯀꯩꯗꯧꯉꯩꯗ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯁꯛꯇꯝ ꯑꯗꯨꯅ ꯀꯨꯡꯀꯨꯡꯕꯨ ꯅꯝꯁꯤꯜꯂꯒ ꯊꯜꯂꯝꯕ ꯇꯥꯔꯕꯁꯨ ꯀꯨꯡꯀꯨꯡꯅ ꯃꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯛꯇꯝ ꯑꯁꯤ ꯃꯥꯅ ꯅꯦꯠꯁꯤꯟꯗꯨꯅ ꯃꯥꯅ ꯅꯝꯂꯒ ꯊꯝꯈꯤꯔꯝꯃꯤ꯫ ꯀꯥꯔꯛꯂꯤꯕ ꯆꯤꯛꯀꯗꯕꯒꯤ ꯇꯧꯔꯤꯕ ꯃꯥꯒꯤ ꯃꯆꯤꯜ ꯑꯁꯤ ꯀꯨꯡꯀꯨꯡꯅ ꯌꯨꯡꯅ ꯐꯩꯅ ꯁꯦꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯥꯅ ꯈꯣꯡꯂꯛꯄ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯔꯤ ꯍꯥꯏꯒꯅꯤ? ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯧꯅ ꯂꯥꯎꯅ ꯈꯣꯡꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯁꯤꯃꯛꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯁꯤ ꯄꯨꯛꯅꯤꯡ ꯅꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯅꯥꯀꯟꯗꯁꯨ ꯂꯣꯟꯅ ꯆꯪꯈꯤꯕ ꯍꯤꯂꯣꯏ ꯂꯥꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯔꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯃꯅꯥꯛ ꯑꯁꯤꯗꯅ ꯁꯥꯒꯤ ꯃꯀꯣꯛ ꯄꯥꯜꯂꯤꯕ ꯐꯠꯇ꯭ꯔꯕ ꯁꯔꯣꯏ ꯑꯁꯤ ꯇꯥꯔꯒ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯀꯨꯡꯀꯨꯡꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯅꯥ ꯂꯩꯇꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯇꯣꯞꯄ ꯁꯔꯣꯏꯁꯤꯡꯁꯨ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯟꯕꯗꯒꯤ ꯃꯐꯝ ꯑꯁꯤ ꯍꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯤ ꯈꯣꯡꯒꯥꯞ ꯈꯔ ꯊꯥꯡꯕ ꯍꯧꯏ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯤꯀꯨꯞ ꯐꯥꯅ ꯀꯥꯟꯅꯈꯤꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯀꯤ ꯇꯥꯔꯤꯕ ꯁꯔꯣꯏ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯈꯣꯟꯖꯦꯜ ꯑꯁꯤ ꯈꯣꯏ ꯄꯥꯏꯔꯛꯄ ꯉꯪꯕꯒꯤ ꯃꯑꯣꯡꯗꯧꯅ ꯅꯤꯟꯅ ꯅꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯄꯥꯏꯔꯛꯏ꯫ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯎꯗ꯭ꯔꯦ꯫ ꯀꯨꯡꯀꯨꯡꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯖꯤꯛꯇꯪ ꯂꯥꯞꯊꯣꯛꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯈꯣꯏꯗꯧꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯒ ꯄꯥꯏꯔꯛꯄ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯉꯁꯥꯏꯒꯤ ꯇꯥꯔꯤꯕ ꯁꯛꯇꯝ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯒꯤ ꯁꯛꯇꯝ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯃꯇꯧꯁꯤꯡ ꯑꯁꯤ ꯎꯕꯗ ꯀꯨꯡꯀꯨꯡꯅ ꯃꯁꯤ ꯃꯔꯝ ꯑꯃꯗꯒꯤ ꯌꯥꯝꯅ ꯃꯨꯛꯅ ꯌꯦꯡꯉꯤ꯫ ꯃꯁꯤꯒꯨꯝꯕ ꯁꯔꯣꯏꯁꯤꯡꯁꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯦ꯫ ꯀꯅꯥꯅ ꯀꯔꯝꯇꯅ ꯁꯥꯟꯅꯔꯤꯕꯅꯣ? ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯅꯥꯔꯛ ꯃꯣꯡꯁꯣꯡꯁꯤꯗ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ? ꯀꯨꯡꯀꯨꯡ ꯂꯣꯟꯅ ꯂꯨꯝꯂꯒ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯃꯥꯅ ꯌꯥꯝꯅ ꯆꯤꯡꯅꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯌꯦꯡꯂꯤ꯫ ꯑꯁꯣꯝꯗꯅ ꯃꯌꯥ ꯀꯕꯥꯛ ꯈꯜꯂꯒ ꯇꯥꯔꯤꯕ ꯁꯔꯣꯏ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯁꯔꯣꯏꯁꯤꯡ ꯑꯁꯤꯅ ꯌꯣꯝꯁꯤꯜꯂꯒ ꯃꯥꯕꯨ ꯄꯣꯛꯈꯠꯂꯒ ꯃꯅꯝ ꯑꯁꯤ ꯁꯨꯠ ꯅꯝꯂꯒ ꯑꯀꯣꯏꯕꯁꯤꯗ ꯃꯈꯣꯏꯁꯦ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯊꯤꯒꯗꯕꯒꯤ ꯐꯥꯒꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯉꯁꯥꯏ ꯃꯈꯩ ꯂꯥꯟꯊꯦꯡꯅꯔꯨꯕ ꯁꯔꯣꯏ ꯀꯌꯥ ꯑꯃꯒ ꯃꯥꯌꯣꯛꯅꯔꯨꯕ ꯍꯤꯂꯣꯏ ꯂꯥꯕ ꯃꯍꯥꯛꯁꯦ ꯑꯁꯣꯝꯗ ꯅꯤꯟ ꯈꯣꯡꯕꯒꯤ ꯃꯑꯣꯡꯗꯨꯅ ꯉꯪꯂꯒ ꯄꯥꯏꯅꯈꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯇꯥꯕꯗꯒꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯨꯡꯀꯨꯡꯗ ꯑꯋꯥꯕ ꯇꯥꯔꯝꯕ ꯇꯥꯔꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯑꯁꯣꯝꯗ ꯂꯥꯟꯊꯦꯡꯅꯔꯝꯕ ꯃꯌꯥꯝ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯇꯨꯡꯗ ꯑꯁꯣꯝꯗꯃꯨꯛ ꯃꯍꯥꯛꯁꯦ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯉꯁꯥꯏꯒꯤ ꯁꯛꯇꯝ ꯑꯃꯈꯛ ꯃꯈꯣꯏ ꯁꯔꯣꯏ ꯃꯌꯥꯝ ꯑꯃꯅ ꯀꯣꯟꯈꯠꯂꯒ ꯃꯈꯣꯏꯅ ꯂꯥꯎꯔꯤꯕ ꯈꯣꯜꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯍꯤꯂꯣꯏ ꯂꯥꯕꯅ ꯈꯔ ꯂꯥꯞꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯎꯔꯔꯦ꯫ ꯍꯤꯂꯣꯏ ꯂꯥꯕꯒꯤ ꯋꯥꯈꯜꯗꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗ ꯎꯔꯤꯕꯁꯤꯅ ꯃꯈꯣꯏꯅ ꯄꯨꯝꯈꯠꯂꯤꯕ ꯃꯈꯣꯏꯅ ꯀꯣꯏꯁꯤꯜꯂꯤꯕꯁꯤ ꯅꯅꯥꯎ ꯀꯨꯡꯀꯨꯡꯒꯤ ꯁꯛꯇꯝ ꯑꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯕ꯫ ꯃꯁꯤꯗꯒꯤ ꯀꯔꯤꯃꯠꯇ ꯈꯟꯊꯕ ꯇꯧꯗꯅ ꯀꯨꯡꯀꯨꯡꯁꯦ ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯃꯍꯥꯛꯁꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯊꯨꯝꯖꯤꯜꯂꯛꯈꯤ, ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯅꯥꯛꯁꯤꯗ ꯍꯤꯂꯣꯏ ꯂꯥꯕꯅ ꯍꯦꯛ ꯂꯦꯞꯂꯒ ꯂꯩꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯔꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯃꯉꯣꯟꯗ ꯌꯣꯝꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒ ꯃꯥꯌꯣꯛꯅꯕ ꯂꯥꯟꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯍꯤꯂꯣꯏ ꯂꯥꯕ ꯍꯟꯗꯛꯃꯛꯇꯤ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯔꯨꯝ ꯑꯃꯗꯒꯤꯅ ꯀꯨꯡꯀꯨꯡꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯌꯦꯡꯂꯔꯤ꯫ ꯍꯤꯂꯣꯏ ꯂꯥꯕꯅ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯌꯣꯝꯁꯤꯜꯂꯤꯕꯁꯦ ꯀꯨꯡꯀꯨꯡ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤꯗꯤ ꯀꯨꯡꯀꯨꯡꯁꯦ ꯀꯗꯣꯝꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯁꯨ ꯃꯥꯅ ꯈꯜꯂꯛꯏ꯫ ꯂꯥꯟ ꯁꯣꯛꯅꯕ ꯂꯥꯟꯊꯦꯡꯅꯕꯗ ꯀꯨꯡꯀꯨꯡꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯟꯕꯅꯤꯅ ꯃꯉꯣꯟꯗ ꯃꯍꯩ ꯐꯅꯌꯥꯝ ꯌꯥꯎꯖꯕ ꯇꯥꯔꯕꯁꯨ ꯐꯠꯇꯕ ꯁꯔꯣꯏꯁꯤꯡ ꯑꯁꯤꯅ ꯂꯥꯛꯆꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯟꯊꯦꯡꯅꯅ ꯑꯀꯣꯏꯕꯁꯤꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯤꯕꯁꯦ ꯀꯨꯡꯀꯨꯡꯗ ꯀꯗꯣꯝꯗ ꯂꯩꯕꯅꯣ? ꯑꯁ꯭ꯋꯥꯏꯗ ꯂꯩꯍꯧꯕꯅꯤ꯫ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ? ꯀꯗꯥꯏꯗꯕꯨ ꯄꯨꯈ꯭ꯔꯕꯅꯣ? ꯀꯔꯝꯕ ꯁꯔꯣꯏꯅ ꯐꯥꯈ꯭ꯔꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯥꯅ ꯈꯜꯂꯒ ꯂꯥꯟꯊꯦꯡꯅꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯤꯂꯣꯏ ꯂꯥꯕꯁꯤ ꯑꯋꯥꯕ ꯇꯥꯒꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯂꯦ꯫ ꯁꯔꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯃꯥꯕꯨ ꯅꯝꯂꯒ ꯃꯥꯕꯨ ꯌꯨꯡꯅ ꯐꯩꯅ ꯁꯦꯠꯇꯨꯅ ꯂꯥꯛꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯂꯥꯛꯂꯔꯦ꯫ ꯀꯨꯡꯀꯨꯡꯁꯨ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯃꯆꯤ ꯃꯔꯨꯝꯗ ꯂꯨꯝꯂꯝꯕ ꯀꯨꯡꯀꯨꯡꯁꯤ
ꯇꯞꯅ ꯐꯥꯎꯗꯣꯔꯛꯏ ꯑꯗꯨꯒ ꯍꯦꯂꯣꯏ ꯂꯥꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯔꯨꯔꯦ ꯍꯦꯂꯣꯏ ꯂꯥꯕꯅ ꯐꯠꯇꯕ ꯁꯔꯣꯏꯁꯤꯡ ꯑꯁꯤꯒ ꯃꯥꯌꯣꯛ ꯌꯥꯅ ꯌꯥꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤꯅ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯕꯨ ꯊꯣꯛꯂꯛꯄꯅꯨ ꯃꯁꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯣꯠꯈꯣ ꯅꯠꯇ꯭ꯔꯒ ꯅꯪ ꯆꯦꯟꯈꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯜ ꯑꯁꯤ ꯑꯗꯨꯝ ꯇꯧꯔꯛꯏ ꯀꯨꯡꯀꯨꯡꯁꯨ ꯍꯦꯂꯣꯏ ꯂꯥꯕꯅ ꯇꯧꯔꯤꯕ ꯏꯪꯒꯤꯜ ꯑꯁꯤ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯂꯥꯕꯅ ꯑꯁꯨꯝꯅ ꯑꯋꯥꯕ ꯇꯥꯔꯒ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯣꯠꯂꯒ ꯂꯩꯕꯗꯨꯗꯤ ꯄꯥꯝꯂꯝꯗꯦ ꯃꯁꯤꯗꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯣꯔꯛꯏ ꯍꯦꯂꯣꯏ ꯂꯥꯕꯅꯗꯤ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯃꯈꯨꯠ ꯑꯁꯤ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯊꯣꯔꯛꯏ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯨꯡꯀꯨꯡꯗ ꯑꯃꯨꯛ ꯁꯔꯣꯏ ꯈꯔ ꯑꯁꯤ ꯌꯣꯝꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯥꯒꯦꯠ ꯑꯅꯤꯃꯛꯇ ꯍꯦꯛꯇ ꯂꯥꯟꯊꯦꯡꯅꯕ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯃ ꯍꯥꯏꯕꯗꯨ ꯎꯔꯛꯏ ꯇꯁꯦꯡꯅ ꯑꯃꯨꯛ ꯃꯈꯣꯏꯅ ꯌꯣꯝꯁꯤꯜꯂꯛꯄ ꯃꯈꯣꯏꯅ ꯂꯥꯟꯊꯣꯔꯛꯄꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯁꯥꯒꯤ ꯃꯆꯤꯟ ꯄꯥꯜꯂꯤꯕꯁꯤꯅ ꯆꯤꯛꯀꯗꯕꯒꯤ ꯈꯣꯠꯀꯗꯕꯒꯤ ꯃꯁꯤꯅꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯇꯧꯔꯤꯕ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯐꯠꯇꯕ ꯁꯔꯣꯏꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛꯅꯔꯝꯕꯗꯒꯤ ꯀꯨꯡꯀꯨꯡꯗ ꯁꯔꯣꯏ ꯑꯇꯩ ꯈꯔꯅ ꯌꯣꯝꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯕꯨ ꯑꯣꯏꯅ ꯀꯜꯂꯒꯦ ꯃꯥꯕꯨ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯄꯗꯅꯤ ꯍꯦꯂꯣꯏ ꯂꯥꯕꯗ ꯑꯋꯥꯕ ꯇꯥꯔꯛꯂꯤꯕ ꯀꯨꯡꯀꯨꯡꯗ ꯌꯣꯝꯁꯤꯜꯂꯛꯄ ꯁꯔꯣꯏꯁꯤꯡ ꯃꯉꯣꯟꯗ ꯐꯥꯅꯕ ꯍꯣꯠꯅꯕ ꯁꯔꯣꯏꯁꯤꯡ ꯑꯁꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯉꯥꯛꯊꯣꯛꯏ ꯑꯗꯨꯒ ꯀꯨꯡꯀꯨꯡꯗ ꯁꯣꯛꯇꯅꯕ ꯃꯉꯣꯟꯗ ꯑꯋꯥꯕ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯥꯕꯨ ꯉꯥꯛꯊꯣꯛꯄꯤꯗꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯅꯟꯁꯤꯜꯂꯒ ꯊꯝꯈꯤꯔꯝꯃꯤ ꯁꯔꯣꯏꯁꯤꯡ ꯑꯇꯩꯅ ꯈꯣꯠꯂꯛꯄ ꯆꯤꯛꯂꯛꯄ ꯌꯥꯜꯂꯛꯄ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯍꯦꯂꯣꯏ ꯂꯥꯕꯗ ꯂꯣꯏꯅ ꯇꯧꯍꯜꯂꯝꯃꯤ ꯀꯨꯡꯀꯨꯡꯅ ꯍꯦꯂꯣꯏ ꯂꯥꯕꯁꯤ ꯏꯟꯊꯣꯛꯏ ꯃꯥꯁꯨ ꯃꯍꯩꯒ ꯐꯨꯠꯂꯤꯕꯅꯤꯅ ꯃꯁꯥꯗ ꯃꯍꯩ ꯌꯥꯎꯕꯅꯤꯅ ꯃꯥꯅ ꯂꯥꯟꯊꯦꯡꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯍꯥꯛꯁꯤ ꯁꯨꯡꯊꯣꯛ ꯊꯣꯛꯍꯟꯗꯦ ꯃꯥꯅ ꯅꯝꯁꯤꯜꯂꯒ ꯃꯥꯅ ꯉꯥꯛꯄꯤꯔꯒ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯥꯎꯍꯜꯂꯝꯃꯤ ꯌꯥꯝꯂꯕ ꯁꯔꯣꯏꯁꯤꯡ ꯑꯁꯤꯅ ꯈꯣꯠꯄ ꯃꯈꯣꯏꯅ ꯆꯤꯛꯄ ꯃꯇꯝꯗ ꯍꯦꯂꯣꯏ ꯂꯥꯕꯁꯤ ꯆꯩꯅꯥꯈꯣꯜ ꯑꯁꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎꯕ ꯇꯥꯅ ꯂꯥꯎꯏ ꯀꯨꯡꯀꯨꯡꯅ ꯃꯥꯒꯤ ꯃꯁꯥꯁꯤ ꯃꯈꯥꯗ ꯅꯜꯂꯤꯕꯁꯦ ꯃꯁꯤꯗꯪ ꯅꯥꯟꯊꯣꯛꯂꯒ ꯁꯔꯣꯏꯁꯤꯡ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯔꯒꯦ ꯃꯈꯣꯏꯕꯨ ꯂꯥꯛꯅꯔꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯃꯥꯅ ꯏꯟꯊꯣꯔꯛꯄ ꯈꯨꯗꯤꯡꯒꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯥꯕꯨ ꯌꯥꯜꯂꯒ ꯃꯈꯥꯗ ꯅꯝꯁꯤꯜꯂꯒ ꯃꯥꯕꯨ ꯀꯜꯂꯒ ꯉꯥꯛꯂꯒ ꯊꯝꯈꯤ ꯃꯁꯤꯗꯅꯤ ꯍꯦꯂꯣꯏ ꯂꯥꯕꯗ ꯍꯦꯟꯅ ꯁꯥꯊꯤꯅ ꯁꯣꯛꯈꯤꯕ ꯑꯋꯥꯕ ꯇꯥꯈꯤꯕ ꯑꯁꯨꯝꯅ ꯀꯨꯡꯀꯨꯡꯗꯗꯤ ꯀꯔꯤꯃꯠꯇ ꯁꯣꯛꯄ ꯈꯣꯠꯄ ꯉꯝꯍꯟꯗ꯭ꯔꯦ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯥꯒꯤ ꯃꯁꯥꯗꯨꯅ ꯂꯣꯏꯅ ꯈꯣꯜꯍꯜꯂꯝꯃꯤ ꯃꯉꯣꯟꯗ ꯈꯣꯠꯂꯕꯁꯨ ꯃꯉꯣꯟꯗ ꯆꯤꯛꯂꯕꯁꯨ ꯃꯥꯒꯤ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯉꯁꯥꯏꯒꯤ ꯐꯠꯇꯕ ꯁꯔꯣꯏꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯉꯥꯛꯊꯣꯛꯅꯕꯗꯤ ꯍꯣꯠꯅꯈꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯁꯥꯎꯕꯗ ꯍꯦꯜꯂꯕ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯈꯥꯗ ꯅꯝꯁꯤꯜꯂꯒ ꯊꯝꯂꯤꯕ ꯀꯨꯡꯀꯨꯡꯁꯦ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯎꯈꯣꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯥꯅ ꯉꯥꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯅꯥꯛꯁꯤꯗ ꯑꯇꯣꯞꯄꯁꯤꯡꯅ ꯆꯪꯕ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯗꯨꯅ ꯃꯉꯣꯟꯗ ꯌꯣꯝꯁꯤꯜꯂꯛꯄ ꯃꯉꯣꯟꯗ ꯈꯣꯠꯂꯛꯄ ꯁꯔꯣꯏꯁꯤꯡ ꯑꯁꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯂꯥꯟꯊꯦꯡꯅꯔꯛꯏ ꯉꯁꯥꯏꯋꯥꯏꯗꯤ ꯁꯔꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯂꯥꯛꯆꯔꯝꯕꯅꯤ ꯍꯟꯗꯛꯃꯛꯇꯤ ꯃꯁꯥꯗ ꯆꯩꯅꯥ ꯐꯅꯌꯥꯝꯅ ꯐꯥꯎꯔꯕꯁꯨ ꯍꯦꯂꯣꯏ ꯂꯥꯕꯅ ꯑꯃꯨꯛ ꯁꯔꯣꯏ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯂꯔꯦ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯔꯣꯏ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ ꯁꯔꯣꯏꯁꯤꯡ ꯑꯁꯤꯅ ꯃꯥꯡꯈ꯭ꯔꯕꯗ ꯍꯦꯂꯣꯏ ꯂꯥꯕꯗꯤ ꯃꯥꯒꯤ ꯃꯁꯥꯁꯤ ꯐꯗ꯭ꯔꯥꯛ ꯇꯥꯈ꯭ꯔꯦ ꯎꯈꯣꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯉꯥꯔꯤꯕ ꯀꯨꯡꯀꯨꯡ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯀꯨꯡꯀꯨꯡꯒꯤ ꯃꯈꯣꯡ ꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯍꯦꯂꯣꯏ ꯂꯥꯕꯁꯤ ꯐꯗ꯭ꯔꯥꯛ ꯇꯥꯔꯛꯏ ꯃꯃꯤꯠꯇꯁꯨ ꯃꯄꯤ ꯇꯥꯔꯔꯤ ꯆꯩꯅꯥꯈꯣꯟꯅ ꯃꯍꯥꯛꯁꯤ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯦ ꯀꯨꯡꯀꯨꯡꯅ ꯃꯥꯕꯨ ꯂꯦꯡꯍꯜ ꯅꯍꯥꯛ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯑꯋꯥꯕ ꯆꯩꯅꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯥꯗꯣꯛꯏ ꯅꯨꯡꯉꯥꯏꯕ ꯑꯃꯒꯤ ꯃꯥꯏꯊꯣꯡꯗ ꯃꯥꯅ ꯀꯨꯡꯀꯨꯡꯗ ꯌꯦꯡꯂꯒ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦ ꯃꯌꯥꯝ ꯑꯁꯤ ꯂꯥꯟꯊꯦꯡꯅꯕꯗ ꯏꯁꯥꯗ ꯈꯖꯤꯛꯇꯪ ꯋꯥꯕꯅꯤ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯂꯩꯕ ꯑꯃꯒꯤ ꯄꯥꯎꯈꯨꯝꯁꯤ ꯃꯥꯅ ꯄꯤꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯂꯥꯕꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯃꯤ ꯃꯥꯒꯤ ꯑꯋꯥꯕ ꯆꯩꯅꯥꯁꯤꯡ ꯃꯁꯥꯗ ꯈꯣꯠꯈꯤꯕꯒꯤ ꯂꯥꯛꯐꯝ ꯌꯥꯝꯅ ꯇꯥꯔꯤꯕꯁꯤꯗꯤ ꯀꯨꯡꯀꯨꯡꯅ ꯂꯣꯏꯅ ꯈꯪꯗꯕ ꯅꯠꯇꯦ ꯂꯣꯏꯅ ꯈꯪꯉꯤ ꯀꯨꯡꯀꯨꯡꯅ ꯃꯥꯅ ꯐꯅ ꯄꯥꯎꯈꯨꯝ ꯄꯤꯔꯕꯁꯨ ꯊꯥꯖꯕ ꯉꯝꯗꯦ ꯁꯦꯡꯅ ꯍꯥꯏꯌꯣ ꯅꯍꯥꯛ ꯌꯥꯝꯅ ꯋꯥꯕ꯭ꯔꯥ ꯑꯩꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤꯒꯤ ꯅꯪ ꯂꯩꯕ ꯄꯥꯡꯍꯟꯗ꯭ꯔꯤꯕꯅꯣ ꯀꯔꯤꯒꯤ ꯑꯩꯕꯨ ꯊꯕꯛꯁꯤ ꯌꯥꯎꯍꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯍꯦ ꯇꯥꯏꯕꯪ ꯃꯤ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯂꯨꯅ ꯇꯧꯏ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯇꯥꯕ ꯑꯩꯅ ꯄꯥꯝꯗꯦ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯑꯣ ꯅꯍꯥꯛꯄꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯒꯦ ꯂꯥꯎ ꯀꯨꯡꯀꯨꯡꯅ ꯌꯥꯗꯦ ꯃꯐꯝ ꯑꯁꯤꯗ ꯆꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕ ꯁꯔꯣꯏꯁꯤꯡ ꯑꯁꯤ ꯑꯩꯅꯁꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ
ꯀꯨꯡꯀꯨꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯥꯕꯨ ꯈꯥꯝꯃꯤ꯫ ꯅꯍꯥꯛ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦ, ꯇꯧꯒꯅꯨ꯫ ꯐꯠꯇꯕ ꯂꯥꯏꯁꯤꯡꯒ ꯁꯔꯣꯏꯁꯤꯡꯒ ꯃꯨꯛꯅꯕ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯇꯥꯏꯕꯪꯃꯤ ꯅꯍꯥꯛꯇꯤ ꯌꯨꯝꯗ ꯐꯖꯅ ꯂꯩꯌꯨ꯫ ꯅꯍꯥꯛꯀꯤ ꯏꯃꯥꯁꯨ ꯅꯥꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯂꯥꯎ, ꯌꯨꯝ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯖꯅ ꯊꯦꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯡꯀꯨꯡꯗꯤ ꯃꯁꯥꯗ ꯃꯍꯩ ꯌꯥꯎꯖꯔꯤꯕꯅꯤꯅ ꯃꯥꯅ ꯌꯥꯗꯦ꯫ ꯍꯦꯂꯣꯏ ꯂꯥꯕꯗ ꯐꯪꯂꯤꯕ ꯑꯋꯥꯕꯁꯤ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝꯁꯤ ꯃꯥꯅ ꯄꯤꯅꯤꯡꯉꯤ꯫ ꯍꯦꯂꯣꯏ ꯂꯥꯕꯅꯗꯤ ꯀꯨꯡꯀꯨꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯤ, ꯃꯍꯩ ꯌꯥꯝꯅ ꯍꯩ ꯍꯥꯏꯕꯁꯤ ꯃꯥꯅ ꯐꯖꯅ ꯎꯕ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯃꯥꯅ ꯑꯗꯨꯝ ꯈꯥꯝꯕꯅ ꯌꯥꯗꯕꯅꯤ꯫ ꯈꯖꯤꯛꯄꯨꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯐꯖꯅ ꯂꯣꯏꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯀꯨꯡꯀꯨꯡꯒꯤꯗꯃꯛꯇꯗꯤ ꯃꯇꯦꯡ ꯐꯖꯅ ꯄꯥꯡꯒꯦ, ꯃꯥꯕꯨ ꯀꯟꯕꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯂꯥꯕꯅ ꯉꯔꯪ ꯉꯪꯕꯗ ꯀꯨꯡꯀꯨꯡꯅ ꯍꯥꯏꯔꯔꯦ, ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯃꯇꯪꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯑꯩꯕꯨꯗꯤ ꯅꯍꯥꯛꯅ ꯌꯨꯝꯗ ꯊꯤꯜꯂꯒꯦ ꯑꯗꯨꯝ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯒ ꯅꯪꯒ ꯄꯨꯟꯕ ꯂꯣꯏꯅꯔꯛꯄꯒꯤ ꯑꯩꯅꯁꯨ ꯅꯪꯒꯤꯗꯃꯛꯇꯗꯤ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡ ꯑꯃꯇꯪꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯑꯩ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯂꯥꯕꯗ ꯀꯨꯡꯀꯨꯡꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯉꯥꯊꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯍꯦ ꯇꯥꯏꯕꯪꯃꯤ, ꯅꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯍꯥꯛꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯦꯜꯂꯦ꯫ ꯑꯩꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨꯝ ꯄꯥꯡꯒꯅꯨ꯫ ꯇꯥꯏꯕꯪꯃꯤ ꯅꯍꯥꯛꯄꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯍꯟꯗꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯐꯤꯔꯦꯞꯅꯤ꯫ ꯀꯨꯡꯀꯨꯡꯅ ꯑꯩꯒꯤ ꯐꯅꯕ, ꯑꯩꯕꯨ ꯁꯣꯛꯇꯅꯕ ꯍꯣꯠꯅꯕꯗ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯆꯩꯅꯥ ꯌꯥꯝꯅ ꯐꯪꯂꯦ꯫ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯅ ꯂꯣꯠꯂꯕꯁꯨ ꯅꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯅ ꯇꯥꯔꯤꯕ ꯑꯋꯥꯕ ꯃꯃꯤ, ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ, ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯅ ꯈꯨꯖꯤꯟ ꯃꯃꯤ ꯉꯥꯛꯇ ꯉꯥꯏꯔꯕ ꯆꯩꯅꯥꯈꯣꯜ ꯈꯥꯡꯂꯤꯕ ꯅꯪꯒꯤ ꯅꯣꯡ ꯅꯇꯧꯁꯤ ꯎꯔꯒ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯅꯁꯨ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡ ꯑꯃꯇꯪꯗꯤ ꯍꯥꯏꯌꯨ꯫ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯦꯂꯣꯏ ꯂꯥꯕ, ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯔꯪ ꯉꯪꯉꯤ꯫ ꯍꯦꯂꯣꯏ ꯂꯥꯕ ꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯇꯥꯔꯤ꯫ ꯀꯨꯡꯀꯨꯡꯅ ꯃꯉꯣꯟꯗ ꯉꯔꯪ ꯉꯪꯂꯕꯗ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯦ ꯃꯁꯥꯁꯤ ꯌꯥꯝꯅ ꯁꯣꯜꯂꯤ, ꯑꯋꯥ ꯆꯩꯅꯥ ꯅꯪꯂꯕꯅꯤ꯫ ꯑꯗꯨꯅ ꯀꯨꯡꯀꯨꯡꯒꯤꯗꯃꯛꯇ ꯃꯇꯦꯡ ꯐꯅ ꯄꯥꯡꯂꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯥ ꯇꯥꯅ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯃꯥꯒ ꯄꯨꯜꯂꯝꯕ ꯑꯃꯨꯕꯤ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯦꯂꯣꯏ ꯂꯥꯕ ꯋꯥꯔꯤꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯣꯏ ꯂꯥꯕꯕꯨ ꯐꯖꯅ ꯁꯦꯟꯅꯈꯤꯕ, ꯐꯖꯅ ꯂꯣꯏꯅꯈꯤꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯃꯨꯕꯤꯅꯤ꯫ ꯃꯗꯨꯒꯤ ꯑꯃꯨꯕꯤꯗꯨꯅꯤ ꯍꯧꯖꯤꯛ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯥꯒꯤ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯠꯇ ꯎꯔꯛꯂꯤꯕ꯫ ꯃꯍꯥꯛꯅ ꯃꯥꯏꯀꯩ ꯑꯃꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯔꯤ꯫ ꯀꯨꯡꯀꯨꯡꯅ ꯀꯩꯗꯧꯔꯒꯦ? ꯀꯗꯣꯝꯗꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯀꯔꯤ ꯐꯥꯎꯔꯒꯦ? ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯑꯃꯇꯪꯗꯤ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ, ꯏꯕꯥꯅꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯂꯁꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯋꯥꯔꯕ, ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯀꯗꯧꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯇꯦꯡ ꯑꯃꯇꯪ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯩꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛꯇꯗꯤ ꯄꯨꯕꯤꯌꯨ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯌꯥꯝꯅ ꯉꯛꯅ ꯀꯨꯡꯀꯨꯡꯅ, ꯑꯣꯖꯥ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ? ꯀꯅꯥ ꯑꯣꯖꯥ? ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯂꯥꯕꯅ, ꯑꯩꯒꯤ ꯑꯣꯖꯥ ꯑꯃꯨꯕꯤ, ꯑꯩ ꯃꯥꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯕ ꯄꯥꯝꯃꯤ꯫ ꯑꯩꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯂꯥꯛꯄ ꯐꯪꯈꯤꯗꯕ ꯇꯥꯔꯕꯁꯨ ꯑꯔꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯣꯖꯥ ꯑꯃꯨꯕꯤꯗꯣ ꯑꯩꯅ ꯎꯅꯤꯡꯉꯤ꯫ ꯅꯍꯥꯛꯅ ꯉꯝꯂꯕꯗꯤ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯄꯨ꯫ ꯀꯨꯡꯀꯨꯡꯅ ꯋꯥꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯃꯥꯅ ꯍꯥꯏꯔꯛꯏ, ꯄꯨꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯩꯅ ꯄꯨꯒꯅꯤ꯫ ꯀꯔꯝꯕ ꯈꯨꯟꯅꯣ? ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯀꯅꯤ? ꯀꯔꯝꯕ ꯂꯝꯕꯤꯅꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯇꯥꯛꯎ꯫ ꯃꯁꯤꯗꯒꯤ ꯍꯦꯂꯣꯏ ꯂꯥꯕꯅ, ꯅꯪꯒꯤ ꯅꯈꯨꯠꯇꯨ ꯄꯤꯔꯛꯑꯣ, ꯑꯗꯨꯒ ꯑꯩ ꯆꯣꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯖꯥꯒ ꯅꯪꯅꯁꯨ ꯃꯁꯛ ꯈꯪꯅꯧ꯫ ꯑꯁꯨꯝꯅ ꯃꯄꯥꯡꯒꯜ ꯐꯅ ꯌꯥꯎꯗ꯭ꯔꯕ, ꯃꯁꯥꯗ ꯆꯩꯅꯥꯗꯅ ꯄꯤꯛ ꯊꯜꯂꯕ ꯍꯦꯂꯣꯏ ꯂꯥꯕꯁꯤ ꯑꯃꯨꯛꯀꯁꯨ ꯀꯨꯡꯀꯨꯡꯁꯤ ꯃꯥꯅ ꯄꯨꯗꯨꯅ, ꯃꯥꯅ ꯀꯣꯏꯄꯥꯏ ꯄꯥꯗꯨꯅ ꯃꯥꯒꯤ ꯑꯣꯖꯥ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯅꯕ ꯍꯣꯠꯅꯩ꯫ ꯃꯁꯥ ꯇꯦꯛꯂꯕ ꯎꯆꯦꯛ ꯑꯃꯅ ꯄꯥꯏꯒꯦꯅ ꯄꯥꯏꯔꯕꯗ ꯀꯌꯥꯝ ꯁꯥꯟꯅꯕꯨ ꯄꯥꯏꯕ ꯉꯝꯅꯤ? ꯅꯔꯛ ꯃꯣꯁꯨꯡ ꯑꯁꯤꯗꯕꯨ ꯂꯥꯟꯊꯣꯛꯂꯕꯗꯤ, ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯔꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯃꯥꯕꯨ ꯀꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯕꯨ ꯃꯥꯅ ꯄꯨꯗꯨꯅ ꯃꯥꯅ ꯄꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯀꯨꯡꯀꯨꯡꯁꯨ
ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯦꯂꯣꯏ ꯂꯥꯕꯒꯤ ꯊꯧꯅꯥ ꯃꯥꯅ ꯀꯨꯡꯀꯨꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯕꯤꯕ ꯃꯥꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯀꯌꯥ ꯑꯁꯤꯗ ꯀꯨꯡꯀꯨꯡꯁꯦ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯁꯤ ꯐꯥꯎꯕꯗꯤ ꯂꯥꯟꯊꯣꯔꯛꯂꯦ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯌꯧꯔꯛꯂꯦ ꯂꯧꯕꯨꯛ ꯑꯁꯤꯒꯤ ꯃꯊꯛꯁꯤꯗ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯥꯁꯤ ꯄꯨꯔꯒ ꯑꯗꯨꯝ ꯄꯥꯏꯗꯨꯅ ꯆꯣꯡꯗꯨꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯈꯔ ꯆꯣꯡꯂꯒ ꯈꯔ ꯄꯥꯏꯔꯒ ꯃꯍꯥꯛꯇꯤ ꯂꯧꯕꯨꯛ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯑꯗꯨꯃꯛ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯒ ꯇꯥꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯅ ꯃꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯤ ꯀꯣꯟꯁꯤꯜꯂꯤꯕꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯃꯥꯒꯤ ꯐꯨꯔꯤꯠꯀꯤ ꯃꯍꯩ ꯑꯁꯤꯅ ꯍꯦꯂꯣꯏ ꯂꯥꯕꯁꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯟꯕ ꯉꯝꯕ꯭ꯔ ꯌꯦꯡꯒꯦ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯕ꯭ꯔ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯟꯁꯤꯟꯕꯤꯔꯤꯕꯅꯤ ꯑꯁꯨꯝꯅ ꯀꯣꯟꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗ ꯍꯦꯂꯣꯏ ꯂꯥꯕ ꯃꯥꯒꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯛꯊꯅꯤꯛꯏ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯍꯦꯂꯣꯏ ꯂꯥꯕꯁꯤ ꯃꯥꯒꯤ ꯃꯁꯥꯁꯤ ꯀꯟꯈꯠꯂꯛꯏ ꯃꯁꯤꯗꯒꯤ ꯑꯃꯨꯛꯀꯁꯨ ꯀꯨꯡꯀꯨꯡꯁꯦ ꯃꯥꯅ ꯄꯨꯗꯨꯅ ꯄꯥꯏꯅꯕ ꯍꯣꯠꯅꯩ ꯃꯥꯒꯤ ꯊꯧꯅꯥ ꯁꯨꯡꯍꯟꯍꯟꯗꯦ ꯑꯋꯥꯕꯁꯦ ꯀꯨꯡꯀꯨꯡꯗ ꯀꯔꯤꯝꯇ ꯈꯪꯍꯟꯗꯦ ꯀꯨꯡꯀꯨꯡꯅ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯂꯒ ꯅꯣꯛꯐꯦ ꯇꯧꯖꯩ ꯍꯟꯗꯛꯃꯨꯛꯇꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯅ ꯃꯥꯕꯨ ꯌꯥꯜꯂꯦ ꯅꯍꯥꯛ ꯋꯥꯔꯦ ꯄꯣꯊꯥꯎ ꯑꯩꯉꯣꯟꯗ ꯉꯥꯎꯁꯦ ꯑꯩꯅ ꯑꯃꯨꯛ ꯅꯪꯕꯨ ꯄꯨꯔꯒ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯂꯥꯕꯁꯤ ꯃꯉꯣꯟꯗ ꯉꯥꯍꯜꯂꯒ ꯀꯨꯡꯀꯨꯡꯅ ꯃꯥꯕꯨ ꯄꯝꯂꯒ ꯍꯟꯗꯛꯃꯨꯛꯇꯤ ꯀꯨꯡꯀꯨꯡꯅ ꯍꯟꯗꯅ ꯆꯣꯡꯗꯨꯅ ꯑꯗꯨꯝ ꯆꯠꯄ ꯍꯧꯏ ꯀꯨꯡꯀꯨꯡꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯒꯤ ꯃꯍꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯎꯠꯊꯣꯛꯄ ꯍꯧꯔꯛꯂꯦ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯀꯨꯡꯀꯨꯡꯅ ꯑꯁꯨꯝꯅ ꯃꯥꯕꯨ ꯉꯥꯊꯍꯜꯂꯒ ꯃꯥꯕꯨ ꯄꯝꯕꯤꯗꯨꯅ ꯃꯥꯅ ꯆꯣꯡꯗꯨꯅ ꯄꯥꯏꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯥꯁꯨ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯏ ꯀꯨꯡꯀꯨꯡꯁꯦ ꯑꯁꯨꯛ ꯍꯥꯛꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯈꯪꯕ ꯉꯝꯗꯕꯅꯤ ꯀꯨꯡꯀꯨꯡꯅ ꯑꯩꯉꯣꯟꯗ ꯉꯥꯊꯧꯁꯦ ꯅꯁꯥꯗ ꯑꯋꯥꯕ ꯀꯔꯤꯃꯇ ꯐꯥꯎꯍꯜꯂꯣꯏ ꯀꯔꯝꯕ ꯂꯝꯕꯤ ꯆꯠꯀꯗꯕꯅ ꯍꯥꯏꯕꯗꯣ ꯅꯪꯅ ꯇꯥꯛꯑꯣ ꯃꯁꯤꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯂꯣꯜ ꯑꯁꯤ ꯃꯁꯤ ꯂꯥꯟꯒꯗꯕ꯭ꯔꯥ ꯅꯪꯅ ꯄꯥꯝꯕ ꯂꯝꯕꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯆꯠꯀꯅꯤ ꯅꯍꯥꯛꯀꯤ ꯑꯣꯖꯥꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯎꯅꯍꯟꯒꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯊꯧꯅꯥ ꯂꯩꯅ ꯃꯤꯅꯨꯡꯁꯤ ꯎꯠꯂꯗꯨꯅ ꯍꯦꯂꯣꯏ ꯂꯥꯕꯕꯨ ꯄꯨꯔꯒ ꯆꯠꯄ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯂꯥꯕꯁꯤ ꯄꯦꯟꯕ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯁꯤ ꯑꯗꯨꯝ ꯇꯥꯔꯤ ꯀꯨꯡꯀꯨꯡꯗ ꯃꯥꯅ ꯆꯦꯟꯅ ꯀꯣꯟꯁꯤꯜꯂꯒ ꯆꯠꯂꯣ ꯑꯩ ꯃꯥꯏꯀꯩ ꯇꯥꯛꯀꯦ ꯅꯍꯥꯛ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯥꯏꯗꯨꯅ ꯆꯣꯡꯗꯨꯅ ꯂꯥꯛꯑꯦ ꯑꯁꯨꯝꯅ ꯆꯤꯡꯂꯣꯜ ꯑꯁꯤ ꯂꯥꯟꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗꯅꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝ ꯑꯁꯤ ꯐꯅꯌꯥꯝꯅꯗꯤ ꯁꯥꯡꯂꯕꯅꯤ ꯈꯨꯜ ꯃꯆꯥ ꯂꯥꯟꯊꯣꯔꯛꯄꯁꯨ ꯐꯅꯌꯥꯝꯅ ꯌꯥꯝꯂꯕꯅꯤ ꯃꯁꯤꯒꯤ ꯆꯤꯡꯂꯣꯜ ꯑꯁꯤ ꯍꯦꯛ ꯂꯥꯜꯂꯒꯗꯤ ꯃꯊꯪꯒꯤ ꯊꯪꯅꯕ ꯈꯨꯜ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ ꯑꯃꯨꯕꯤꯒꯤ ꯈꯨꯜ ꯑꯁꯤ ꯑꯁꯨꯝꯅ ꯆꯤꯡꯂꯣꯜ ꯑꯁꯤ ꯂꯥꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯅ ꯆꯣꯡꯗꯨꯅ ꯆꯠꯄ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯂꯥꯕ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯃꯁꯥꯁꯤ ꯋꯥꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ ꯃꯁꯤꯗꯒꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇ ꯂꯦꯞꯄꯣ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯆꯤꯡ ꯑꯁꯤꯒꯤ ꯃꯌꯥꯗ ꯌꯨꯝ ꯈꯔ ꯇꯥꯕꯒꯨꯝ ꯇꯧꯔꯦ ꯃꯁꯤꯒꯤ ꯃꯌꯥ ꯑꯃꯗ ꯉꯥꯏꯍꯥꯛꯇꯪ ꯆꯪꯁꯤꯜꯂꯥꯎ ꯑꯩ ꯌꯥꯗ꯭ꯔꯦ ꯏꯁꯥꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯂꯥꯕꯅ ꯍꯥꯏꯔꯛꯏ ꯀꯨꯡꯀꯨꯡꯁꯨ ꯍꯦꯂꯣꯏ ꯂꯥꯕꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯁꯤ ꯍꯥꯏꯕ ꯋꯥꯁꯤ ꯃꯥꯁꯨ ꯌꯥꯔꯔꯦ ꯃꯥꯅ ꯆꯣꯡꯂꯝꯕ ꯄꯥꯏꯔꯝꯕꯁꯤ ꯂꯦꯠꯂꯗꯨꯅ ꯆꯤꯡꯈꯣꯡꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯆꯧꯕꯒꯤ ꯃꯈꯣꯡ ꯇꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯏ ꯎ ꯄꯥꯝꯕꯤ ꯑꯁꯤꯗ ꯍꯦꯂꯣꯏ ꯂꯥꯕꯁꯤ ꯃꯥꯅ ꯉꯥꯊꯍꯜꯂꯦ ꯀꯨꯡꯀꯨꯡꯅ ꯃꯥꯕꯨ ꯀꯣꯟꯁꯤꯟꯕꯤ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯅꯁꯥꯗꯨ ꯀꯔꯤ ꯐꯥꯎꯒꯦ ꯑꯩꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯒꯅꯤ ꯀꯔꯤꯒꯤ ꯅꯪꯅ ꯅꯨꯡꯅꯥꯡꯂꯤ ꯀꯔꯤꯒꯤ ꯃꯤꯄꯥꯏꯔꯤꯕꯅꯣ ꯅꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇ ꯁꯤꯕ ꯅꯥꯕ ꯈꯨꯗꯤꯡꯃꯛ ꯀꯥꯎꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯩꯅꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯡꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯅꯍꯥꯛꯀꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯌꯧꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯅ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯔꯤ ꯍꯦꯂꯣꯏ ꯂꯥꯕ ꯀꯨꯡꯀꯨꯡꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯎꯈꯣꯡꯗ ꯉꯥꯊꯔꯤ ꯁꯣꯔ ꯑꯁꯤ ꯀꯟꯅ ꯍꯣꯜꯂꯔꯤ ꯃꯥꯅ ꯀꯨꯡꯀꯨꯡꯗ ꯍꯥꯏꯔꯛꯏ ꯅꯍꯥꯛꯀꯤ ꯅꯊꯧꯅꯥ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯕ ꯀꯌꯥꯁꯦ ꯑꯩ ꯄꯦꯜꯂꯦ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯏꯁꯤꯡ ꯈꯔ ꯈꯤꯛꯑꯣ ꯑꯗꯨꯒ ꯆꯤꯜꯁꯤꯗꯁꯨ ꯏꯁꯤꯡ ꯈꯔ ꯏꯜꯂꯛꯑꯣ ꯑꯩ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯛ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣ ꯏꯁꯤꯡ ꯈꯔ ꯄꯨꯔꯒ ꯂꯥꯛꯑꯣ ꯏꯁꯥꯗ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯈꯤꯛꯑꯣ ꯏꯁꯥꯁꯦ ꯈꯔ ꯇꯦꯛꯈꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯦꯂꯣꯏ ꯂꯥꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯨꯡꯀꯨꯡꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯎꯁꯦ ꯑꯩ ꯂꯧꯔꯨꯒꯦ ꯃꯅꯥꯛ ꯅꯛꯄꯁꯤꯗ ꯂꯣꯛ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯁꯦ ꯍꯦꯂꯣꯏ ꯂꯥꯕ ꯉꯥꯍꯜꯂꯝꯂꯒ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯆꯣꯡꯗꯨꯅ ꯃꯐꯝ ꯑꯅꯛꯄ ꯑꯁ꯭ꯋꯥꯏꯗ ꯏꯁꯤꯡ ꯐꯪꯕ꯭ꯔꯥ ꯏꯁꯤꯡ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯛꯄꯅꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯏꯁꯤꯡ ꯑꯁꯤ ꯃꯥꯅ ꯐꯪꯂꯔꯦ
ꯊꯦꯡꯅꯔꯦ ꯍꯦꯂꯣꯏ ꯂꯥꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤꯅ ꯈꯔ ꯆꯥꯎꯔꯞ ꯇꯧꯅ ꯏꯁꯤꯡ ꯈꯨꯖꯨ ꯑꯃ ꯀꯜꯂꯗꯨꯅ ꯍꯦꯂꯣꯏ ꯂꯥꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯏ ꯎꯈꯣꯡ ꯑꯁꯤ ꯌꯧꯔꯔꯦ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯕꯗꯨꯅ ꯁꯦ ꯏꯁꯤꯡ ꯄꯨꯔꯛꯂꯦ ꯅꯆꯤꯜ ꯑꯗꯨ ꯈꯔ ꯀꯥꯊꯣꯛꯑꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯁꯥꯗꯁꯨ ꯑꯩ ꯈꯤꯛꯄꯤꯔꯛꯀꯦ ꯁꯦ ꯀꯥꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯂꯥꯕꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯨꯡꯀꯨꯡꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯎꯈꯣꯡꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯀꯨꯡꯀꯨꯡ ꯂꯥꯛꯄ ꯉꯥꯏꯍꯧꯕ ꯍꯦꯂꯣꯏ ꯂꯥꯕꯗꯤ ꯃꯥꯅ ꯐꯝꯂꯤꯕ ꯃꯥꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯔꯤꯃꯠꯇ ꯂꯦꯡꯗꯅ ꯃꯃꯤꯠ ꯑꯁꯤ ꯃꯥꯏꯀꯩ ꯑꯃꯗ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯈꯤꯔꯝꯃꯤ ꯀꯨꯡꯀꯨꯡꯅ ꯁꯦ ꯈꯔ ꯀꯥꯊꯣꯛꯑꯣ ꯅꯆꯤꯟꯗꯨ ꯈꯔ ꯀꯥꯊꯣꯛꯑꯣ ꯏꯁꯤꯡ ꯏꯜꯂꯛꯀꯁꯦ ꯍꯥꯏꯗꯨꯅ ꯂꯦꯡꯍꯜꯂꯨꯕ ꯃꯇꯝꯗꯗꯤ ꯎꯈꯣꯡꯗ ꯉꯥꯊꯔꯝꯕ ꯍꯦꯂꯣꯏ ꯂꯥꯕꯁꯦ ꯏꯪꯅ ꯇꯞꯅ ꯂꯩꯃꯥꯏꯗ ꯇꯥꯊꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯀꯨꯡꯀꯨꯡ ꯃꯥꯒꯤ ꯃꯁꯥꯕꯨ ꯃꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯍꯌꯦꯡ ꯃꯈꯥ ꯉꯥꯏꯕꯤꯌꯨ ꯀꯔꯤ ꯊꯣꯛꯀꯗꯣꯔꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ